Matamgi Manipuri Wari channel asibu tabiriba khwai pumnamakpu taram naukchari ngasi amuk lobirasi Thamoi Yaoramdre ahum suba tangka. Nupa nahagi irang kaya laitaba lairik laisu khara paraga tawgadaba mathauda mayon sinduna atopa wakal khannaba masana matam pizadaba magi oiba taibang amada leizaba adugumba nupi amana pamjaba makhalgi nupa asi smart oiba yamna reserve leiba makhalgi nupa pamgali pamba haiduna apam nuksi phawba mak natrabasu loinaba tinaba wari watai makta sanaba oirabasu adugumba makhalgi miga punduna wari sananingi loinaningi sanasu adugumba mi makhaldugi marakta masu amani ngambagumba nupasina mahele mana hainazadaba onsinduna wari fawba sabatanba adugumba makhalgi miyo asiga loinaduna numit chupa leminani haiba wakhalsida khannaba honnabada atopa wakhalga khanba sangjadrabani asuk matha saba asi magi punsigidi ahanbani haibabu yaribani sana hainadi haidunasu mai leiduna chenba yaba matangsu oidre magi mathawni haina magi bossna piraba thabak asida ngamoi tali hairuba yadabana sana tawbada tari kitchendagi thabak sunaba leiribi nupi aduna coffee cup tu sana da pirari sana cup tu paiduna ngambagi kawina leiriba du tamna kakhalai nupi duna changlambagi thong adu maya khajik kaduna leirami Sanasu thongjinda leptuna thongdu nok anira humlak tawi adubu response amata pirakte sana machindagi sora chobam kamthoklaga room sleeper duga ngambagi ka manungda changlai ahanbani punsigi oina ka asida changlakpa yumsida matam kuina sangna thabak tawduna leirakpa oirabasu ka asidi amukta changlakte thongdu hangdoktuna changlakpada sangsara ma onbagum tawi partition amta pide ka adu drawing room, bedroom, pumnamak amata oina, hall amagumna, chawraba ka adu lay. Dressing room oina, tongana ka macha amadi, tapthoktuna layba mali. Atay di, mafam chana, space marang kay na thamduna lay. Pamungduna, thongdugi yet thangba adomda, paklangduga khara naksina na thay. Pamung ado achoba pamungni, mi mga tarukadi, tumba changani. Pamung thariba mapaduay-dagi oina, waldu, sticker makal na, pentawi. Betu ngamba mamay na monda upsinduna ang huwa machugi blanket tuna khwang mapapawa chingkatuna tumlami furit suliti makut ani duna monda da konduna mamay dusu asom na kanda oli furilit tabaduda sanadu hainaba oidraduna coffee cup tu kadai da thamsige haidana thirakpada phamungdagi irap lapna dana leiriba table dugi manakta changsinduna thammi aduga hairai coffee haibido sida thamabani thabung mafamda chatkadabanina loisilaga thopiro ay makhada ngaijaramlage wadu hairamlaga mamai leiduna chatke tawbada ngambana masamdu ipa phaba makai mamai du somdon silaktuna tumlubagi makhol ichaw chawba makai hari ngosi office lo thabugle sarnadi office lakna ba haidana hodu ai chalo haiba adudi kaidano ina taktise gari manungda kaibo gari manungda nang adum taw ay manaba maga thabak aruba ma chatkadable sombi thabak aruba leibiragadi hanengon na paw haibiro gari manungda famna kamaina sukluba office ki matters mem se taktino fare ngasigidi somgi thabak to chatpiruro hayengdagi hawrase aduga gari manungda takpa yaba nate habese kawbiganu somgi room ama sarwangamna semduna thamlabani hayengdagi madudoina thengnarase aduga aini yumsida amuk lak thoklakshin tawada aigi yungbasu khara lapnabanina faraktai aduna somsu dress up tawraga office ta dum lakpiro aisu adoina ngaijaramlage aduga adoina thingrase ngamba hiblambadagi tapna hogalai aduga mangtuna kanamada paithaduna matong maram khangdana fariba masamdu makutna mukka hena farasanu matagum khoro khotuna hari aidi ozana thawba gari da natradi tongba hinadi ozaga thabak chaminabasu khara hena like tawedi mafam matam leiti aina bu haigena khaladi adum haire aduna aduidamakta nang kemta warunu nangi takfam thokpada adum taw aisu aigi thokpa adum khangnaba tawge sanadu mamai leithoktuna leirambadagi mamai leishinduna ngambada yenglakpada blanket tuna makhwang mapaduma konsinduna masada fi amata yauduna phamlamliba mawngdu ubada mamaidu nakanda haifet leithoktuna haire ngasi thabak lei hairabanina hayengdagi office toina thengnarase ngosi ai chatusina gari di kanana thodiba madugidi driver yamna leibani aidi songi mentor amoina assign tobani driver amoina tobadi nate
Ngamba thawai sa sadana phamungdagi kumtharai phamangda leiriba room sleeper dusu tongshinba tawdi chumtring sanana lepliba du tamna hapen dumaga changsilaktuna hairi student amabu good or bad way amada lead tawduna puba haibase teacher amagi duty natro mentor ama oiraga duty khangdradi kamai tawdino aina fataba way amada chatkrasu kaisu kairoidro ngangna sanana puraktuna thamliba coffee cup tu paiduna sip ama chingi aduga haifet sugatuna cup tu amuk hanagi mafamda thamaga hairi I had sugar Sanasu leithoktuna leiramba mamaidu fatnon khatuna yengakpada maga foot ahum khaklamnaduna ngambana ngawrok ngawba makai leptuna leirambadu ubada mamitu thampham khangdana fatfat kuptuna mamaidu nakanda hudhut leiduna khumai kaidano masi jatoise ngambadu masadu mathante yengzaraga hairei kaino nangna namaiga hudhut leiridubo nupa masak phajabagi body phajabaga ise amta udribo Sanadu managa dumna haizilakpa duda fat yenglai haigumladana ka hena chawna fanna bodybuilder amagumna faba natrabasu yengba yamna nungaiba mong amadi yauri six pack ki apps tuga ngorok ngawba kuchu tuga mitcheba ngahekti kauri sanadu ngambana magi matawdu khangbibra khangbidabra mamaidu fat onthokdana wangang nangang na chatki long drive chatkani rural area da nangna tour guide oina aikoi ni guide torga pu tari khoini Ekoini haibadi kana imanaba amaga makada leramo ai thorage haina ngamba bathroom leiriba domda changkhri sana mangaktu fatfat haidina kadudagi mapanda thokri somda Braden gi mayumdani ngambagi family na ngamba bu loina bamong aduga Braden gi imungna Braden bu loina bamonga ani gi marakta khenaba kharlei Braden gi di mabu poklibi mama si kharsati Tasengna hairabada magi mamadu lerambagi ngasi makhoi company sina maniga competition tawa ngamlibani mangak haigatuna projena chappa ngambasu Braden gi mama leima lerambagini mapa budi kaya kaidawna khande adubu mama budi kharaki mapan thongda yamna chamna urabasu manungdadi dictator ama oiduna leimana rule tawbaga chapmani Braden su mama bu ki jabata natana thawoina mama gi mayukta chatpagi thabaksi tasengna mai tawningdi Yahobu pung mapan taraga hogatpa ada leiringai nakhoigi punsidubu nakhoina puningba mawngda puduna chatlabasu hojik egi nakta leiraba matam sidadi matam chana hogatpa matam chana chaba thakpa thaba khudimak matam chana tawba tamgadabani matam haibase miyoiba moina poklaga hingliba khoidadi yamna maru oibani masi hanjin haidrabasu chahi kuntra suraba nangnadi khangba yarabani hairiba wa adu upliba noktudagi huttuna makhutna pairiba chidudi yenglaga wana machanupada panaba nganglakpani leimana Braden su mamaga thangnana thariba sofa duda famduna phone adu kanna nami tasina da saduna machana mana hairiba wa adu karisu thoksada mawongda mana yengliba phone adu ri yengduna leikibadu ubada makhutta pairamba chedu table duda thamnaga hairei ngasai dagi aina haise tadabro adugumba respect eldaba thabaktu aigi mangdu ulebse kaigino taima Pungsam samjilaga khumai mamachagi pakhumduda leima machana pariba phone du tap munduna lawi pisumani sangtoktuna yenglambadagi khamun munkiba duda Braden makutana phone du tanaduna mama da yenglai leimana pisumani du araiba makai suktuna yengaga leirambadu ubada makutta muk hanjinduna thami nangonda ina nganglibase yam ngangningduna ngangbanati haujipu nangbu angang macha dawna aina sum nganghanlibase karigino angang macha muksinati ikai biyarabani Ikaiba khangdaba dugumba mayama aingonda nangna hanjin ulibise karigino Sorry ma Sorry haiba word se toina seasonariba mido khwaidagi pangdaba mini haibase nang khanggadabani Leima mana ngangibadu machana thawoina tadre haiba khangladuna phone da amuk hanna machada piduna mana ngasai pairamba chedu amuk lokhatuna pairaga yengna hairi hayengdagi office da lakadabani hayengdagi nangbu aina thabak rasinaba horadabani Phone pirakpa duda mana yengambadu maka chathage tawramba Braden du mama da yengna khumai ma aidi landa namu changadawni ai office da lakningdi kaino lakningdi habidi ma ai business tawningdi aigi life bu enjoy tawba pamjabani aigi life bu enjoy tawbada as a parent samoina ai bu support tawiyu nangi life ki enjoyment du company si yaudana phangba ngamgani khanbra nangna London da natana atopa country kaya amada chatliba koiba company si yaudana nang phangani khanbra enjoy tawba habase sale yaudana nang enjoy tawbagi nungai badu nang phangani khanbra oiri da thabakta maka chathage khangano
Yare, 27 years aina nangbu free tharabani. Chatningba koiningba pumba aina nangbu naning tamhalabani. Hauzikti nang babaga igi mating pangnaba tawradabani. Ma, ai pamdi, ai tawningde. Aigi punsibu mama hoina chatlaningba lambida chatlanaba tawbigano. Aisu aigi pamba leze maduda chatsage. Tanjaduda message ama lakpagi phone dagi khonglakliba ton aduda Braden phone duda yenglaga nakanda leiramba leather jacket tu lamduna pairaga wa makha taramdana hogatuna thokri. Leima thokriba machabu khoisaunaba manma mong amada yengduna lehawi. Somdana ngamba magi kadagi pungkhai muki matungda makhada kumtharei. Full of fashion ni mangonda setliba chariba pumba. Samdasu mamangdu khori khori pungfa hekphaba makai hatli. Office ki formal oiba mayamgi marakta asiguma fashion boy ama ubasi pura taibang pana ma onbagum tawri. Adubu kari hairuni haibiyada adum to e. Ngamba kari sodu sanatana langsilai. Sanasu beg tune kaini okna bohonei. Makut anina furit ki pocket tu da humduna ngamba mapanda thokri. Sanasu mapanda thoraktuna foreign car atangba amada ani du thauduna thorai. Mafamdi kaiduna chatuise. Rosen hoida. Rosen palakpaduda ingakngna sanadu mamai leithoraktuna ngambade yenglai. Ngambana thawai sasadana kumlai. Driver na tungdi yenga gari thauba ngasina hanba ubani. Sanasu brake tu khangni nettina gari do khami aduga mamai pulap leishinduna angakpa amaga loina hanglai. Rosen haibidi hekon ge. Yes. Mafam dadari kari ge. To pick up my friend. Kana friend. None of your business. Just go there. Ado. Just go. Sana wa maka samthaba ngamhan khidri ngambana gari du thauduna Braden hoige adomda lai. Chawna paliba gate tugi mamangda leptuna lerami Braden du ngambana lepliba Braden du ubada haidai. Tu asida nupa ama lepisigi mamangda kham. Sanasu gari du Braden gi manak maktada khami. Braden su isaw sawning mamongda huangangdana gari gi thongdu hangduna karaklaga maning sitta ngambaga punna tongi. Bisumani du isuk suktuna masadu sittuda pulap ngathaduna mamitu ishinduna lei. Magi matawduda ngambana. Hitler na war declare torokpro. Khanglera duda kaidoma hangaino. Driver khara chikwa mfamda thoro. Muttuda kamaina koiba chatino. Bar amadoina chatlaga restaurant se haibro. Labuk yengninge huzikan likli uningba pokte ei. Yare thoro khara chikwa mfamamda. Sanasu anidugi mawongdu wa ngangubasu yada gari du start tawduna thawba hori. Ngambaga chapmanana Braden su mayamna masak khangnaba mi ama natti. Mapanda dum leirakpani animal hauju phawbagi oina makhoi anigi masakpu official oina public ta khanghanbe leitri. Adina Sanana Braden bu Rosen amadi leimagi machani haiba khangdi. Chingnabadi chingnei yumdugi mamangdagi thorakpani imungdugi miyoi amadi oiramgani haiba. Company. Kaino haibani da moina khalise. Aikoi sakse ubaga moigi wakhalda thokleise company haibisi khaktaraba. Aduna tudi moi aikoi da haininga kem leitabra haibani da aina haibadi. Braden asuma mit ushinduna phamlambadagi sawningba amaga loinana khanghai hairakpani. Sanadi khangprekpu khangi ngambadi Braden gi mawongduda khangnou nokthorktuna khumai. Somda ainadi nangna kra faribar khalaga nangsu adum horabo. Aidi thabak kaba horabani. Office ki staff naga senarga chalis udrose. Ngasai makaibu yengsiludabani Braden du gari thawriba driver duna nupi oiramba duda mangakna sanada induna mitduna ngambade yengduna hanglai. Noidi nupi driver gasu thamba horaboire. Noigi tawradi ekoi sumo hoge hairani dudi. Mentor ni aina ngrang haibdo. Oh, oza ore. Oza, namaste. Makutna laibakta salam kotpagi mawonga tawduna sanada tawrakpadu front mirror dagi sanana ui. Khoidaw yamna sawgatpa mawongni moina tawriba mawongdu adubu huwa ngangdri tumina dum magi thawfam thokpadu thawri. Ani dudi moigi oiba wari amada karan turan pangangna ngangnei. Amuksu nokani amuksu ariba makai saunani. Makhoi anigi warido sum tabada Sanasu haujikti gyan tare Braden si Brazen amadi leimagi machani haiba tasingna ma wa ngangba phawa kawbani. Adu kyanada imung anigi amamamte yauzaba machasing aduna asuk nangna asuk chanana puliba mawong asiubada. Ngasi phawbada ngambaga Brazen khoigi imunga mari leini haiba wasi man takiba leitri. Wari asi mani amadi Ningthoina khawngani haibagi wasu leiti.
ꯀꯔꯤꯒꯨꯝꯕ ꯃꯣꯏꯅ ꯈꯪꯂꯝꯂꯕꯗꯤ ꯃꯉꯣꯟꯗ ꯋꯥꯐꯝ ꯑꯁꯤ ꯁꯣꯏꯗꯅ ꯍꯥꯏꯔꯝꯒꯅꯤ, ꯁꯣꯏꯗꯅ ꯃꯥꯁꯨ ꯈꯪꯒꯅꯤ, ꯑꯗꯨꯕꯨ ꯃꯈꯣꯏꯁꯨ ꯁꯤꯒꯤ ꯃꯇꯥꯡꯗ ꯀꯩꯁꯨ ꯈꯪꯗꯦ ꯍꯥꯏꯕꯁꯤ ꯃꯌꯦꯛ ꯁꯦꯡꯂꯤ꯫ ꯃꯥꯅ ꯑꯗꯨꯝꯅ ꯋꯥꯈꯜ ꯑꯃꯗ ꯃꯪꯗꯨꯅ ꯒꯥꯔꯤ ꯊꯧꯔꯛꯄꯗ ꯁꯣꯔꯣꯛ ꯂꯥꯟꯊꯣꯔꯛꯄ ꯅꯨꯄꯤ ꯑꯃꯅ ꯃꯥꯒꯤ ꯒꯥꯔꯤ ꯃꯃꯥꯡꯗ ꯂꯦꯞꯂꯝꯕꯗꯨꯗ ꯏꯈꯪ ꯈꯪꯅ ꯒꯥꯔꯤꯒꯤ ꯕ꯭ꯔꯦꯛꯇꯨ ꯈꯪꯅꯦꯠ ꯅꯦꯠꯂꯤ꯫ ꯇꯨꯡꯗ ꯇꯣꯡꯉꯝꯕ ꯑꯅꯤꯗꯨ ꯃꯁꯥ ꯉꯥꯛꯄ ꯉꯝꯍꯧꯗꯅ ꯄꯥꯏꯁꯤꯟꯗꯨꯅ ꯃꯃꯥꯡꯒꯤ ꯁꯤꯠꯇꯨꯗ ꯃꯈꯨꯠ ꯉꯥꯛꯇꯨꯅ ꯌꯩꯁꯤꯟꯒꯗꯕꯒꯤ ꯉꯛꯍꯧꯏ꯫ ꯁꯅꯥꯗꯨ ꯑꯅꯤꯗꯨꯕꯨ ꯍꯥꯏꯐꯦꯠ ꯃꯃꯥꯏ ꯂꯩꯗꯨꯅ ꯌꯦꯡꯂꯝꯂꯒ ꯑꯁꯣꯛ ꯑꯄꯟ ꯌꯥꯎꯗꯕꯗꯨ ꯎꯕꯗ ꯒꯥꯔꯤꯒꯤ ꯊꯣꯡꯗꯣ ꯍꯥꯡꯗꯨꯅ ꯀꯨꯝꯊꯔꯛꯏ꯫ ꯑꯗꯨꯒ ꯒꯥꯔꯤ ꯃꯃꯥꯡꯗ ꯐꯝꯗꯨꯅ ꯂꯩꯔꯤꯕꯤꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯍꯧꯒꯠꯄꯤꯔꯒ ꯇꯩꯔꯤꯕ ꯎꯐꯨꯜꯁꯤꯡ ꯑꯗꯨ ꯀꯟꯊꯣꯛꯄꯤꯗꯨꯅ ꯍꯪꯏ, "ꯁꯣꯔꯤ, ꯑꯩ ꯎꯖꯍꯧꯗ꯭ꯔꯦ, ꯀꯥꯏꯗ ꯁꯣꯛꯀꯦ?" ꯌꯥꯔꯅꯤꯌꯦ, ꯁꯣꯛꯇꯤꯌꯦ, ꯐꯤꯁꯦ ꯂꯣꯏꯅ ꯃꯣꯠꯂꯦ ꯇꯧꯔꯤꯁꯦ꯫ ꯃꯁꯤ ꯍꯥꯏꯅ ꯁꯅꯥꯅ ꯑꯃꯣꯠꯄ ꯃꯄꯥꯁꯤꯡ ꯑꯗꯨ ꯀꯟꯊꯣꯛꯄꯤꯔꯛꯏ꯫ ꯒꯥꯔꯤ ꯃꯅꯨꯡꯗ ꯂꯩꯔꯝꯕ ꯑꯅꯤꯗꯨꯁꯨ ꯀꯨꯝꯊꯔꯛꯏ꯫ ꯋꯥꯔꯤꯗ ꯃꯪꯂꯤꯉꯩ ꯈꯪꯍꯧꯗ꯭ꯔꯦ, ꯍꯧꯖꯤꯛ ꯀꯨꯝꯊꯔꯛꯄꯁꯤꯗ ꯎꯔꯤ꯫ ꯄꯨꯡꯁꯪ ꯁꯪꯕ ꯂꯧꯕꯨꯛꯅ ꯃꯥꯏꯀꯩ ꯄꯨꯝꯕ ꯀꯣꯏꯁꯤꯟꯗꯨꯅ ꯃꯍꯧꯁꯥꯒꯤ ꯐꯖꯕꯕꯨ ꯃꯤꯠꯃꯥꯡꯗ ꯎꯠꯂꯕꯗꯨ꯫ ꯃꯍꯧꯁꯥꯒꯤ ꯐꯖꯕ ꯃꯔꯛꯇ ꯅꯤꯡꯗꯨ ꯌꯩꯕꯤ ꯁꯝꯂꯥꯡꯂꯛꯇ ꯀꯣꯏꯔꯥꯎꯅꯕꯤ ꯃꯤꯠꯁꯅꯥ ꯑꯅꯤꯅ ꯁꯦꯠꯂꯤꯕ ꯐꯅꯦꯛꯇꯨꯗ ꯇꯩꯔꯤꯕ ꯎꯐꯨꯜ ꯀꯟꯊꯣꯛꯄꯗꯨꯁꯨ ꯕ꯭ꯔꯦꯗꯦꯟ ꯃꯥꯒꯤ ꯃꯤꯠꯌꯦꯡꯕꯨꯁꯨ ꯍꯦꯛ ꯐꯥꯖꯤꯟꯗꯨꯅ ꯊꯝꯕꯤꯈ꯭ꯔꯦ꯫ ꯃꯍꯧꯁꯥꯒꯤ ꯐꯖꯕꯕꯨ ꯅꯝꯍꯠꯄ ꯉꯝꯕ ꯁꯛꯐꯝ ꯑꯃ ꯕ꯭ꯔꯦꯗꯦꯟꯒꯤꯗꯤ ꯑꯣꯏꯈ꯭ꯔꯦ ꯁꯛꯈꯪꯗꯕꯤ ꯑꯗꯨꯗ꯫